Hi ma'am, ngasi word amamung discuss tawseko juvenile delinquency sise hauzik India da yamna serious oiba problem amaneba. Juvenile haibati angang sahi 19 gi makhada leiba angang dunidana. Adu juvenile delinquency haitare karigumba sahi 19 gi makhada leiba angang singsina robbery oiba yai, huranba yai, mi hatpa yai, rape tawba yai, any crime ahan amaga chap manana moina karigumba crime se pangthok tardi sise juvenile delinquency kaweba. Angang sina crime se pangthokpagi maram je individual factor haidi sauganba, mi tinadaba, adagi magi mental health ko family issue mamampa laikidaba, aduga mamampa khainabadagi duga yam tina luna tawba natraga luna sungtaw tawdaba. Angang sina karigumba substance abuse like drugs, alcohol natraga topa illegal activities tawba dagi nisa sizinarabina sense control tawba ngamdre. Da hojik Manipur da thoiba crime se sahi 19 helam tardi si apply tawdre makha details hapsar